Russia-dagi Germany yawnaba Baltic Sea irolnong fauduna natural gas purakpa Nord Stream 1 amadi Nord Stream 2 pipeline sing thawaina thugaiba oigani haidana hojik kanna wawa launare Nord Stream pipeline sing si karino masi Europe ki damak kayagi matik maru oi khangnabagi damak mamang thagachakhiba Videosi Yengbiyu pipeline sing du thawaina thugaiba oigani haibadugi praman madugi supporting evidence sing adudi Sweden gi seismologist sing Habidi yuhar habagi maramda nainabasingna Nord Stream manakta explosion sing thoki makoigi seismograph sing da record tawi haina hairakhi adugi su mathakta pipe sing se centimeter mari thaba steel na sabane masigi leirol sigi mathakta amok centimeter 13 thaba concrete na top libane irai line na mathante user pasi kaya oithoklaroi haibane neto na hojik pipeline sing se Russia na thugai bani haidana formal oina maral thangkalakre pipe sing si kai re haiba khangdringai Russia na gas thingjin khiba adudagi sanction sing lothokhinaba khutlai oina sizinarakbani Putin gi si European Union bu blackmail tobani haibasu laikhrabani haribasida Kremlin na amok United States amadi NATO kangbuna pipe sing si thugai bani haidana onkhatna maral amuk sirakli amana amada tainabagi marak asida Polish Defense Minister na gas leak oibagi picture amaga thank you USA haidana tweet tawrakhi Habidi mahakisi United States na tawbani haina khali takpane Haujek rajniti gi wangang mayam sing sinataba michang mikhai naidaba mawngda crime tawramba yaba chingnaba suspect sing mathang nainarasi masida suspect sing adugi motive makhoina karigi ain kaiba thabaktu tawdoribano thabaktu tawraga makhoigi kari oijaba tongjaba sing legani habadu yamna kupna amuk nainasi khwai ahanba suspect number 1 Russia NATO na Russia bu taina jaragasu kanagumba amana tawraga Russia da lanu uhannaba hotnarakpa oirambasu yai adubu Russia na tasengna tawbo oiramlagadi makhoina kari oijagani kari incentive leiramba yai haidu khanasi pipe thugai khrisi Russia na lanmi lakh ahum mobilize tawduna nuclear sizinagani haidana kihan lakraba hek matungdani akanba khongthang loba ngami utnaba makhoigi threat adubu hakchinna lawnaba oirambasu yai ngasi gas pipeline thugaiba ngamliba sinadi hayeng atopa energy infrastructure thugaiba amade irol nonggi data cable sing thadatuna cyber infrastructure manghanbasu ngami uningba oiramba yai hainasu mioi kharana mot kanna pinare adubu mamang video dasu haijakhibadune Russia na pipe sing sida thariba gas sidage makhoi budget ki 40% ti tale thau tangkhalakpadagi mamal wangna yonduna sendong chawna kotpa yaba yamna maru oiba asset ne Arakpa sel sidagi land sigi funding su oire pipeline singsi sabada $20 billion hena changkhibada sunatana Russia na share saruk yamna supai maram asina Russia masana masagi investment karigi manghan jagadawribino makhoina European Union bu sanctions lauthokhinaba pressure piningba oiragade gas tu tharaktraga adum yaba wane mamang thada Putin na gas su thingjankhre aduna hojik thugairabagi maram sukcha cha de haidana expert kharana khale Europe Russian gas ta yam kanna tangi Russian gas saudana makhoigi sanmitlon chalai ba yaroi haibase mayam loinamak na khangnaraba wafamne madu khangbani na Europe na su atai atopa mafam dagi thau amadi gas lainaba plan su tawkhrabane adubu masi pakna pangthokpa yaroi dobanina matam kharagadi European Union Russia na haiba ilhannaba makhoigi demand tahannabagi damak pipeline singsi leverage on a season arba yaram khibane Masagi mamal yamlaba sendal lambi amadi fazakrava leverage manghanjaba oiramlagadi artha suthok thoktaba wakhal yaudaba thabak oigani adugi sumathakta pipe pokhairiba Bornholm ithat manaksi Danish Swedish German amadi Polish Coast Guard amadi Navy singna yam cheksinna patrolling toba mafamne Russian underwater drone natragana Navy diver sing lona changsilaga sukfa fahandana tormgadabadi manbra tawre haina sukhalasi Karigumba farak pathoklagadi malem mamangda pungjau thinduna Russia bu warakadawribane Russia na adugumba risks tu lawningadra haiba se hangdaba yadaba wahangne hojik puthokchare ani suba suspect Ukraine pipeline si kai khibana makhoigi tongjaba kari lei makhoina thugainingbagi motive sing leibra lei maramdi Russia na land sida thadariba selgi achauba sarok Europe ta gas yolaga talakpadudagine pipe sigi khuthangda thau yoliba makhai langi sing watloi doribane hojik motive budi leire adubu thabak tu pangthoknabagi damak achangma resources makhoida leibra dudi haiba ngamde
Hoi, atopa leibak-singna lona mateng tawramlagabudi khangdre. UK na Ukrainian military training to bi haibasisu akhoi hana tarabane. Aduna achangba khulai amadi skill leiragadi Ukraine na pipe sing thugaiba oirambasu yai. Haujek ahum suba amadi iroi loiba suspect USA. June 2022 Central Intelligence Agency CIA na European leibak sing the Nord Stream pipeline sing da target torpa yai haina warning tokhibasu lei. Kanana matau karamna torakadaba attack no dudi CIA na hairakhide. US ki politicians sing na masigi maramda warol kaya amasu haikhi. President Joe Biden masamak nasu Russia na Ukraine da karigumba landa silagadi Nord Stream 2 pipeline lehelaroi habigi video amakhaksu haujik kanna puthoknarakli. Motive ki wafam duda amuk la ase Russian officials sing na habigi matung inna US na pipe thugai bagi thabak soidana tawramgani Europe ki changgadaba energy du ki supplier oina makhoi gi atangba liquefied natural gas yonsinba yanaba oiramgani haina haire. Hanadagi Europe Russian gas ta tangba hanthanaba United States ka deal su tawnakrabane. Aduna haibadi pipeline sing si lawba yadana mangkhragade makhoi gi achouba yeknaba leibak Russia sonta halakpada natana Europe ki gas supplier oina sendong chawna phangba yahlakane. Masigi sumathakta Russian Foreign Ministry na Nord Stream leak Oiribasi US ki intelligence services na control tawba mafamdani haire. Thudokse America na thokhanbani haidana khuthinbadi nachade. Niyom chumna investigation chathaduna chapchaba evidence fangdringai leibak ama natraga amana soidana tawbani wakhaina baya khiroi. Madugi damakta yamna nganman khigane. Amaromda America masamak energy crisis mayokna riba leibak amakhakne. Makhoi anoba thau amadi natural gas puthokpa kakthakibadagi thau tangkhalaktuna praja sing wanariba matam oire. Masamak asuk chaitheng nanglingai sida Europe ta karigi offer tawdoribano haibasisu hangfam thokpa wahangne. Nord Stream 1 amadi Nord Stream 2 hojik ki oina Europe ta gas supply tawdabanina khudaki oiba chaitheng di Europe na fanglaroi. Pipe sing kai khraba matung asida gas ki mamal fazana haigatkhre. Tungsil hoba thau 80% ki target henbadi helhauragasu potsa sangkaya solon sinba karbar mutpa amadi senmilon ki fivam yam sathina kaitharakane. Nord Stream pipeline sing thugai khrabanina atopa pipeline maru oina nauna hangtokhiba Baltic pipeline yam checksina senadaba yaroi. Hakthengna na pipeline thugai bakhak natana cyber attack ki oithokpasu leiri. Matau asiguma cyber attack sing 2021 da American colonial pipeline da thokhi. Russia dagi supply mangkhrabakan asida American gas facility singda target amuk tawrakpa yai. Sigumba singsi leibanina Atlantic Mahasagar wangma security investment amadi tengbang nabagi chang henkatabasu yaroi.